Person with disabilities sing awangba thakta Mahei tambiduna skill development ki training pibada achouba thoudang louriba Spastic Society of Manipur ki campus da solid waste plant thamba yaroi haiduna ngasi wakat meepham chathakhre langthabal kunjagi tapopi bazar da leiba Spastic Society of Manipur ki campus da person with disabilities guardian mahairoi amadi society asigi staff sing yauna famkiba wakat meepham aduda no solid plant in and around campus akai atoi thokan biganu amade aikoi disabled singbu nungsibiu haina thaba placard sing sizinakhe wakat meepham aduda saruk yakhiba person with disabilities singi maikaidagi fongdorakpada Spastic Society of Manipur asi disabled singi damakta de senglaba laishang amane miyoiba ama oina singthabidraba amade mimanaba ngamdraba miyoi singbu mafam asidagi sembi sabiduna chanaba sinfam da thabak piraga hingbagi mahau fanglibane Disabled makhal kun mathoigi oiba achouba institute asida solid waste plant samgatkani hairiba asi tobikano miyamnasu aikhoibu nungsibiduna mateng pangbiyo miman nadraba singe laishang oiba mafam asibu kanbada miyam CSO amade mari leinaba singna angamba mateng pangbiyo haibu wafam sing fongdongnakhe Pabung mingoina panjabada pabung honorable Sam aduna su akoigi mateng hiram khudingmakta mateng pangbiduna lakli aduna disabled persons khudingmakna su pabungbu yam hena nungsiba aduga pabungbu akoi khudingmaki ipani haina khanjaba aigui thamoidagi faujai aduna makhata na aikoi asida lakpa ekai thugaiba lakadaw myamsing sidagi aikoi bu kanbire hairaga lamdam asida leiriba center asibu ningthi na aikoi mayamgi yening chongpham punsigi mangal thokpham oinana bahona jariba sida miyam punamana mateng pangbiu langthabal sida leibiriba club organization youth aduga khudingmak maira paibi imam ibel khudingmak nai koyu mateng pangbiraga aikoina mi amoina mapung phan hingnana bahona jaba sida ichilinau kaya marom nai koibu mateng pangbire hairaga miyam lakta hingjage mayamna so koibu mateng pangbiu haibadugi meepham ado koina pangthok saban adongi isada disability oiba yaromadi disable oiba yaromagadi adongi isaduna leiriba mafam du karigumba akaiba yarupa targadi adongi thamoidasu khara dori turgasu nungaitaba soidana phawbirangani aduga aigi isa yaude aigi isu yaude aigi relative tambo yaude hairaga akhogi asmasigi center sima kairasanu natragana masigi sima mafam amdu hongrasunu haibe wakhandu thaduk piraga leibiriba lekai leibira punamak subsanjaraga ahlaman haija tare ko aigi maikaidagi haijaraga sumai tawdana apan basi pibi dana ba ahom pidam hena saukhatpa center sina karinomam tawrpa matamda leiriba club organization sin NOC ma tawbada koi sima yaujage akoi simateng pangba ngaman biu nogi stay da kan tawge haidana mayam sangjalaga center sibu afaba ama ohen biu phangan biu maram center je phangiba facility mayam ama su khangbiramgani khangdaga su center je sangbiraga kari kaidoba yaba mayam ama su tanmega adunge relative like oiba singda disability yaurgasu alam center je thambiu haidana ai maikaidagi like ai gi ama press media da gi through da ai ikongna haijaba loina matang relation